ꯑꯩꯒꯤ ꯃꯤꯡ ꯅꯤꯂꯝ ꯀꯧꯏ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤꯗꯒꯤ ꯆꯍꯤ 10ꯃꯨꯛꯀꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯩ ꯅꯧꯅ ꯂꯨꯍꯣꯡꯗꯨꯅ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯌꯨꯝ ꯑꯁꯤ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯎꯆꯤꯋꯥ ꯀꯧꯕ ꯈꯨꯡꯒꯪ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯂꯨꯍꯣꯡꯕ ꯂꯣꯏꯕꯒꯤ ꯑꯍꯥꯟꯕ ꯅꯨꯃꯤꯠ 15ꯅꯤꯃꯨꯛꯇꯤ ꯌꯨꯝ ꯑꯗꯨ ꯃꯤꯅ ꯄꯨꯡꯊꯟ ꯊꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨ ꯀꯔꯝꯅ ꯍꯧꯈꯤ ꯍꯥꯏꯕꯗꯨ ꯈꯪꯍꯧꯗꯦ꯫ ꯅꯨꯃꯤꯠ 15ꯅꯤꯒꯤ ꯃꯇꯨꯡꯗ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯔꯤ ꯃꯇꯥ ꯃꯌꯥꯝ ꯑꯗꯨꯁꯨ ꯑꯃꯃꯝꯇ ꯆꯠꯈꯤꯗꯨꯅ ꯌꯨꯝ ꯑꯗꯨ ꯏꯍꯥꯡ ꯍꯥꯡꯂꯝꯃꯤ꯫ ꯑꯃꯗꯤ ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯄꯥ ꯔꯣꯍꯟꯒ ꯏꯝꯐꯥꯜꯗ ꯂꯥꯛꯂꯝꯃꯤ꯫ ꯔꯣꯍꯟ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯄꯣꯁꯇꯤꯡ ꯑꯗꯨ ꯏꯝꯐꯥꯜꯗ ꯇꯥꯔꯝꯃꯤ꯫ ꯔꯣꯍꯟꯅ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯂꯩꯕ ꯕꯤꯜꯗꯤꯡ ꯑꯃꯒꯤ 3rd ꯐ꯭ꯂꯣꯔ ꯑꯃꯗ ꯐ꯭ꯂꯦꯠ ꯑꯃ ꯂꯧꯗꯨꯅ ꯑꯩꯈꯣꯏ ꯚꯔꯥꯗ ꯂꯩꯔꯝꯃꯤ꯫ ꯐ꯭ꯂꯦꯠ ꯑꯗꯨ ꯌꯥꯝꯅ ꯆꯥꯎꯔꯝꯃꯤ꯫ ꯐ꯭ꯂꯦꯠ ꯑꯗꯨꯗ ꯃꯤꯡꯁꯦꯜꯒꯤ ꯆꯥꯎꯔꯕ ꯊꯣꯡꯅꯥꯎ ꯃꯌꯥꯝ ꯑꯃꯁꯨ ꯄꯥꯜꯂꯝꯃꯤ꯫ ꯊꯣꯡꯅꯥꯎ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯏꯝꯐꯥꯜ ꯁꯤꯇꯤ ꯑꯗꯨ ꯌꯦꯡꯕ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯏꯝꯐꯥꯜ ꯁꯤꯇꯤꯒꯤ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯆꯠꯂꯤꯕ ꯒꯥꯔꯤ, ꯆꯠꯂꯤꯕ ꯃꯤ, ꯂꯝꯕꯤ ꯃꯄꯥꯟꯗ ꯄꯣꯠꯐꯝ ꯐꯝꯂꯤꯕ ꯏꯃꯥꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯕꯗ ꯑꯩ ꯃꯇꯝ ꯑꯗꯨ ꯀꯔꯝꯅ ꯍꯧꯈꯤ ꯍꯥꯏꯕꯗꯨ ꯈꯪꯍꯧꯗꯦ꯫ ꯔꯣꯍꯟꯗꯤ ꯃꯍꯥꯛꯀꯤ ꯊꯕꯛꯇ ꯑꯌꯨꯛꯀꯤ ꯄꯨꯡ 7ꯗꯒꯤ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤ ꯑꯃꯗꯤ ꯁꯟꯙ꯭ꯌꯥꯒꯤ ꯄꯨꯡ 6ꯇ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯩ ꯐ꯭ꯂꯦꯠ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯀꯔꯤꯒꯤꯁꯨ ꯅꯨꯡꯉꯥꯏꯇꯅꯤ, ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯔꯣꯍꯟꯒꯨꯝꯕ ꯅꯤꯁꯥꯁꯨ ꯑꯃꯠꯇ ꯆꯥꯗꯕ, ꯊꯕꯛꯁꯨ ꯇꯧꯕ ꯅꯨꯄꯥ ꯑꯃ ꯐꯪꯂꯗꯕꯨ꯫ ꯑꯗꯨꯕꯨ ꯔꯣꯍꯟꯅ ꯊꯕꯛꯇ ꯄꯨꯡ 7ꯗ ꯆꯠꯈꯤꯕꯗꯒꯤ ꯁꯟꯙ꯭ꯌꯥꯒꯤ ꯄꯨꯡ 6 ꯐꯥꯎꯕꯗꯤ ꯑꯩ ꯌꯨꯝ ꯑꯗꯨꯗ ꯏꯊꯟꯇ ꯉꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ, ꯑꯩꯅ ꯌꯨꯝ ꯑꯗꯨꯗ ꯑꯩ ꯅꯠꯇꯕ ꯃꯤ ꯑꯃꯁꯨ ꯂꯩꯕ ꯃꯥꯜꯂꯝꯃꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯑꯩꯅ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯞꯅ ꯇꯞꯅ ꯑꯩꯅ ꯈꯜꯂꯝꯂꯤꯕ ꯋꯥꯈꯜ ꯑꯗꯨ ꯑꯁꯦꯡꯕꯁꯨ ꯃꯥꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯔꯛ ꯃꯔꯛꯇ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯑꯩꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯧꯔꯛꯄꯁꯨ ꯃꯥꯜꯂꯝꯃꯤ꯫ ꯅꯤꯂꯝ, ꯅꯤꯂꯝ꯫ ꯑꯃꯨꯛꯇꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯃꯤ ꯑꯃꯁꯨ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯕꯁꯨ ꯃꯥꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯣꯍꯟꯅ ꯌꯨꯝ ꯑꯗꯨꯗ ꯍꯦꯛ ꯂꯥꯛꯄꯒ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯐꯔꯝꯃꯤ꯫ ꯊꯣꯡꯅꯥꯎꯗꯒꯤ ꯃꯤ ꯑꯃꯅ ꯀꯧꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯂꯦꯞꯂꯝꯃꯤ ꯑꯃꯗꯤ ꯏꯅꯥꯛꯇ ꯃꯤ ꯑꯃ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯕ ꯑꯗꯨꯁꯨ ꯃꯥꯡꯈꯤꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯑꯩ ꯌꯨꯝ ꯑꯗꯨꯗ ꯇꯁꯦꯡꯅꯃꯛꯀꯤ ꯃꯤ ꯑꯃ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯟꯐꯝ ꯑꯃ ꯈꯪꯂꯝꯗꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯑꯩ ꯃꯄꯥꯟꯗ ꯐꯤ ꯐꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯇꯤꯚꯤ ꯊꯥꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯌꯥꯝꯅ ꯉꯛꯄꯗꯤ ꯑꯩꯅꯗꯤ ꯇꯤꯚꯤ ꯑꯗꯨ ꯊꯥꯔꯝꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯇꯤꯚꯤ ꯑꯗꯨ ꯊꯥꯔꯝꯂꯒ ꯀꯦꯕꯜꯒꯤ ꯁꯤꯒꯅꯦꯜ ꯂꯥꯛꯇꯕꯗꯒꯤ ꯃꯨꯊꯠꯄ ꯀꯥꯎꯗꯨꯅ ꯊꯅꯝꯕ ꯑꯣꯏꯔꯝꯒꯅꯤ ꯑꯃꯗꯤ ꯍꯧꯖꯤꯛ ꯁꯤꯒꯅꯦꯜ ꯂꯥꯛꯄꯗꯒꯤ ꯇꯤꯚꯤ ꯑꯗꯨ ꯃꯊꯟꯇ ꯊꯥꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯑꯩ ꯅꯨꯡꯊꯤꯟꯗ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯗꯣꯔꯕꯦꯜ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯈꯤꯡꯂꯛꯂꯝꯃꯤ꯫ ꯑꯩꯁꯨ ꯈꯨꯗꯛꯇ ꯍꯧꯒꯠꯇꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯄꯥꯟꯗ ꯌꯦꯡꯂꯨꯕꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯀꯅꯥꯃꯠꯇ ꯂꯩꯕ ꯎꯔꯝꯗꯦ꯫ ꯃꯗꯨ ꯎꯕꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯈꯔ ꯀꯤꯊꯨ ꯀꯤꯔꯨꯝ ꯇꯧꯕ ꯑꯃꯗꯤ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯩꯅ ꯍꯧꯖꯤꯛ ꯌꯨꯝ ꯑꯁꯤꯗ ꯈꯔ ꯆꯦꯛꯁꯤꯟꯅ ꯂꯩꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯇꯞꯅ ꯇꯞꯅ ꯌꯨꯝ ꯑꯁꯤꯗ ꯑꯇꯣꯞꯄ ꯃꯤ ꯑꯃ ꯂꯩ ꯍꯥꯏꯕꯒꯤ ꯑꯩꯅ ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯕ ꯑꯗꯨ ꯇꯁꯦꯡꯅꯃꯛꯀꯤ ꯂꯩꯕ ꯑꯗꯨꯒꯨꯝ ꯃꯥꯜꯂꯛꯂꯝꯃꯤ꯫ ꯑꯩꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩ ꯅꯠꯇꯕ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯂꯩ ꯍꯥꯏꯕꯁꯤ ꯊꯥꯖꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯑꯩ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯔꯛ ꯃꯔꯛꯇ ꯑꯩꯒꯤ ꯇꯤꯚꯤ ꯑꯗꯨ ꯃꯁꯥ ꯃꯊꯟꯇ ꯊꯥꯔꯛꯂꯝꯃꯤ꯫ ꯃꯔꯛ ꯃꯔꯛꯇ ꯃꯄꯥꯟꯗ ꯁꯨꯗꯣꯛꯇꯨꯅ ꯐꯧꯗꯨꯅ ꯊꯝꯂꯝꯕ ꯑꯩꯒꯤ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯐꯪꯅꯈꯤ꯫ ꯃꯔꯛ ꯃꯔꯛꯇ ꯌꯨꯝ ꯑꯗꯨꯒꯤ ꯗꯣꯔꯕꯦꯜ ꯑꯗꯨ ꯈꯤꯡꯂꯛꯂꯝꯃꯤ ꯑꯃꯗꯤ ꯑꯩꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯀꯅꯥꯃꯠꯇ ꯂꯩꯕ ꯎꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯩꯅ ꯈꯟꯕꯐꯥꯎ ꯈꯜꯂꯨꯗꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯌꯨꯝ ꯑꯗꯨꯒꯤ ꯗꯣꯔꯕꯦꯜ ꯑꯗꯨ ꯈꯤꯡꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯔꯣꯍꯟꯁꯨ ꯌꯨꯝꯗ ꯂꯩꯔꯝꯃꯤ꯫ ꯔꯣꯍꯟꯅ "ꯑꯁꯨꯛ ꯊꯦꯡꯈ꯭ꯔꯕ ꯑꯍꯤꯡ ꯑꯁꯤꯗ ꯀꯅꯥꯕꯨ ꯑꯣꯏꯔꯤꯖꯥꯠꯅꯣ?" ꯍꯥꯏꯔꯒ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯄ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯣꯍꯟꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯨꯕꯗ ꯃꯍꯥꯛꯅꯁꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯀꯅꯥꯃꯠꯇ ꯂꯩꯕ ꯎꯔꯝꯗꯦ꯫ ꯍꯟꯗꯛꯀꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯔꯣꯍꯟꯅ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗ ꯊꯣꯛꯄ ꯑꯍꯥꯟꯕ ꯊꯧꯗꯣꯛ ꯑꯣꯏꯔꯝꯃꯤ꯫ ꯔꯣꯍꯟꯒꯤ ꯐꯤꯚꯝ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯑꯩꯅ ꯌꯨꯝ ꯑꯗꯨꯗ ꯅꯨꯃꯤꯠ ꯈꯔꯅꯤꯗꯒꯤ ꯑꯩꯉꯣꯟꯗ ꯊꯣꯛꯈꯤꯕ ꯑꯃꯗꯤ ꯐꯥꯎꯔꯝꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯝꯕꯅ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯑꯩꯅ ꯔꯣꯍꯟꯗ
ꯑꯩꯈꯣꯏꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯒꯤ ꯁꯥꯍꯨꯝ ꯑꯃ ꯐꯪꯉꯦ ꯑꯃꯗꯤ ꯅꯪꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯇꯤꯚꯤꯁꯨ ꯃꯊꯟꯇ ꯊꯥꯔꯛꯏ ꯐꯤꯔꯣꯟꯁꯤꯡꯁꯤꯁꯨ ꯃꯁꯥ ꯃꯊꯟꯇ ꯂꯩꯃꯥꯏꯗ ꯆꯥꯏꯈꯥꯏꯗꯨꯅ ꯂꯩꯔꯝꯃꯦ ꯌꯨꯝ ꯑꯁꯤꯒꯤ ꯗꯣꯔꯕꯦꯜ ꯑꯁꯤꯁꯨ ꯈꯤꯡꯂꯛꯂꯒ ꯃꯄꯥꯟꯗ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯪ ꯂꯩꯅ ꯂꯩꯅ ꯇꯧꯔꯛꯂꯤꯁꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯔꯣꯍꯟꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯊꯕꯛꯇꯒꯤ ꯁꯨꯇꯤ ꯂꯧꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯈꯪꯅꯕ ꯑꯍꯟ ꯑꯃ ꯌꯨꯝꯗ ꯀꯧꯔꯛꯂꯝꯃꯤ ꯑꯍꯟ ꯑꯗꯨ ꯃꯥꯏꯕ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛ ꯂꯥꯏꯇꯤꯟ ꯑꯃꯗꯤ ꯚꯨꯠ ꯄ꯭ꯔꯦꯠꯁꯤꯡꯒꯤ ꯃꯔꯝꯗ ꯈꯔ ꯈꯪꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯌꯨꯛ ꯉꯟꯇꯥꯗ ꯃꯥꯏꯕ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯃꯗꯤ ꯃꯥꯏꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯁꯤꯟꯗꯨꯔ ꯈꯔ ꯄꯥꯏꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯑꯃꯗꯤ ꯀꯥ ꯄꯨꯝꯅꯃꯛꯇ ꯀꯣꯏꯆꯠ ꯆꯠꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯕꯦꯗꯔꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯦꯛ ꯆꯪꯕꯒ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯄꯥꯏꯔꯝꯂꯤꯕ ꯁꯤꯟꯗꯨꯔ ꯑꯗꯨ ꯃꯨꯁꯤꯟ ꯃꯨꯕ ꯍꯧꯔꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯥꯏꯕ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯊꯋꯥꯏ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯥꯏꯕ ꯑꯗꯨꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯊꯋꯥꯏ ꯑꯁꯤꯕꯨ ꯇꯥꯟꯊꯣꯛꯅꯕꯒꯤ ꯂꯥꯏꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝ ꯑꯃ ꯇꯧꯊꯣꯛꯇꯕ ꯌꯥꯔꯣꯏ ꯑꯃꯗꯤ ꯊꯕꯛ ꯊꯧꯔꯝ ꯑꯗꯨꯒꯤ ꯁꯤꯟ ꯂꯥꯡꯕꯗ ꯅꯨꯃꯤꯠ 4ꯅꯤꯃꯨꯛꯇꯤ ꯆꯪꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯐꯥꯎꯕꯗꯤ ꯅꯣꯏ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯙꯨꯞ ꯊꯥꯎꯃꯩ ꯑꯃꯗꯤ ꯂꯩꯈꯃꯥꯟ ꯊꯥꯗꯨꯅ ꯊꯝꯃꯨ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨ ꯍꯥꯏꯔꯝꯂꯒ ꯃꯥꯏꯕ ꯑꯗꯨ ꯆꯠꯈꯤ ꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯩ ꯌꯨꯝ ꯑꯗꯨꯗ ꯏꯊꯟꯇ ꯂꯩꯕꯗ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯔꯣꯍꯟ ꯑꯩꯒ ꯌꯨꯝꯗ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯨꯇꯤ ꯂꯧꯗꯨꯅ ꯌꯨꯝꯗ ꯂꯩꯒꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯑꯩꯅ ꯙꯨꯞ ꯊꯥꯎꯃꯩ ꯑꯃꯗꯤ ꯂꯩꯈꯃꯥꯟ ꯊꯥꯗꯨꯅ ꯊꯝꯂꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯀꯔꯤꯃꯠꯇ ꯇꯧꯔꯝꯗꯦ ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯔꯣꯍꯟ ꯁꯨꯇꯤ ꯂꯣꯏꯈꯤꯗꯨꯅ ꯊꯕꯛꯇ ꯆꯠꯂꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨ ꯑꯩ ꯀꯤꯕꯕꯨꯗꯤ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯑꯗꯨꯕꯨ ꯙꯨꯞ ꯊꯥꯎꯃꯩ ꯑꯃꯗꯤ ꯂꯩꯈꯃꯥꯟ ꯊꯥꯕ ꯑꯗꯨ ꯎꯕꯗ ꯑꯩꯅ ꯀꯩꯁꯨꯝ ꯇꯧꯔꯣꯏꯗ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨ ꯇꯁꯦꯡꯅꯃꯛꯀꯤꯁꯨ ꯀꯔꯤꯃꯠꯇ ꯇꯧꯔꯝꯗꯦ ꯅꯨꯃꯤꯠ 6ꯅꯤ ꯁꯨꯕ ꯅꯨꯃꯤꯠ ꯑꯗꯨ ꯔꯣꯍꯟ ꯃꯍꯥꯛꯀꯤ ꯊꯕꯛ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯕꯥꯔꯗꯦ ꯄꯥꯔꯇꯤ ꯌꯥꯎꯒꯅꯤ ꯍꯥꯏꯗꯨꯅ ꯐꯣꯟ ꯇꯧꯔꯛꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯅꯨꯃꯤꯠ ꯑꯗꯨ ꯈꯔ ꯊꯦꯡꯅ ꯍꯜꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯗꯤ ꯑꯩ ꯅꯨꯃꯤꯠ ꯑꯗꯨ ꯆꯥꯛ ꯆꯥꯊꯣꯛꯂꯒ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩꯅ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯩ ꯑꯗꯨ ꯃꯨꯠꯂꯝꯃꯤ ꯌꯥꯝꯅ ꯉꯛꯄꯗꯤ ꯃꯩ ꯑꯗꯨ ꯃꯨꯠꯈ꯭ꯔꯕꯁꯨ ꯇꯤꯚꯤ ꯑꯗꯨ ꯑꯗꯨꯝ ꯊꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯑꯩ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯑꯩ ꯋꯥ ꯉꯥꯡꯕ ꯐꯥꯎ ꯃꯈꯣꯜ ꯊꯣꯛꯂꯝꯗꯦ ꯑꯩꯅ ꯑꯩꯒꯤ ꯈꯨꯠ ꯑꯅꯤ ꯑꯁꯤ ꯑꯩꯅ ꯐꯝꯂꯤꯕ ꯁꯣꯐꯥ ꯑꯗꯨꯗ ꯀꯟꯅ ꯄꯥꯏꯁꯤꯜꯂꯝꯃꯤ ꯑꯃꯗꯤ ꯃꯤꯠ ꯑꯁꯤ ꯎꯁꯤꯟꯗꯨꯅ ꯂꯥꯏ ꯁꯣꯟꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩꯅ ꯀꯤꯔꯁꯨ ꯀꯤꯅ ꯃꯤꯠ ꯑꯗꯨ ꯈꯔ ꯈꯔ ꯄꯥꯡꯊꯣꯛꯂꯒ ꯇꯤꯚꯤ ꯑꯗꯨꯗ ꯌꯦꯡꯂꯨꯕꯗ ꯇꯤꯚꯤ ꯑꯗꯨꯗ ꯑꯩꯅ ꯌꯦꯡꯂꯝꯕ ꯁꯤꯔꯤꯌꯦꯜ ꯑꯗꯨ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯃ ꯊꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩꯅ ꯇꯤꯚꯤ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯆꯩꯕꯤꯗꯨꯅ ꯂꯩꯕ ꯎꯔꯝꯃꯤ ꯅꯨꯄꯤ ꯑꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯆꯥꯛ ꯍꯤꯟꯖꯥꯡ ꯑꯗꯨ ꯊꯣꯡꯕꯗ ꯈꯔ ꯁꯣꯏꯈꯤꯕꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯆꯩꯕꯤꯕꯁꯨ ꯃꯥꯜꯂꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯅꯨꯄꯤ ꯑꯗꯨꯗ ꯀꯟꯅ ꯂꯥꯎꯗꯨꯅ ꯆꯩꯕꯤꯔꯝꯃꯤ ꯑꯃꯗꯤ ꯅꯨꯄꯤ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯊꯗꯨꯅ ꯀꯅꯥ ꯂꯩꯖꯗꯕꯒꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯆꯩꯕ ꯑꯗꯨ ꯄꯦꯜꯂꯛꯇꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ 2-3ꯂꯛꯁꯨ ꯊꯥꯕꯤꯔꯝꯃꯤ ꯑꯃꯗꯤ ꯌꯥꯝꯅ ꯁꯥꯎꯅ ꯆꯥꯛ ꯑꯗꯨ ꯆꯥꯗꯗꯨꯅ ꯃꯌꯨꯝꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯆꯠꯈꯤ ꯅꯨꯄꯥ ꯑꯗꯨꯅ ꯊꯣꯛꯈꯤꯕꯒ ꯅꯨꯄꯤ ꯑꯗු ꯃꯐꯝ ꯑꯗꯨꯗ ꯐꯝꯊꯈꯤ ꯑꯃꯗꯤ ꯃꯃꯥꯏ ꯑꯗꯨ ꯅꯥꯜꯂꯗꯨꯅ ꯍꯤꯛꯅ ꯀꯞꯇꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯤ ꯑꯗꯨ ꯈꯪꯍꯧ ꯍꯧꯒꯠꯂꯛꯈꯤ ꯑꯃꯗꯤ ꯋꯥꯈꯜ ꯑꯃ ꯈꯟꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇꯒꯤ ꯆꯦꯟꯊꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯇꯩꯊꯣꯛꯇꯨꯅ ꯕꯦꯗꯔꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯗꯨꯅ ꯕꯦꯗꯔꯨꯝ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ 3rd ꯐ꯭ꯂꯣꯔ ꯑꯗꯨꯗꯒꯤ ꯆꯣꯡꯊꯈꯤ ꯑꯩꯅ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯇꯤꯚꯤꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯩꯁꯨ ꯂꯥꯛꯂꯝꯃꯤ ꯑꯃꯗꯤ ꯇꯤꯚꯤꯗ ꯑꯩꯅ ꯍꯥꯟꯅ ꯌꯦꯡꯂꯝꯕ ꯁꯤꯔꯤꯌꯦꯜ ꯑꯗꯨ ꯊꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯑꯩ ꯊꯥꯖꯕ ꯉꯝꯂꯝꯗꯦ ꯑꯃꯗꯤ ꯄꯨꯡꯉꯛ-ꯉꯛꯂꯝꯃꯤ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯇꯧꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯟꯐꯝ ꯑꯃ ꯈꯪꯂꯝꯗꯦ ꯑꯩꯅ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯨꯝ ꯑꯗꯨꯒꯤ ꯗꯣꯔꯕꯦꯜ ꯑꯗꯨ ꯈꯤꯡꯂꯛꯂꯝꯃꯤ ꯗꯣꯔꯕꯦꯜ ꯑꯗꯨꯒꯤ ꯃꯈꯣꯟ ꯑꯗꯨ ꯇꯥꯕꯗ ꯑꯩ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯑꯩ ꯁꯣꯐꯥ ꯑꯗꯨꯗꯒꯤ ꯍꯧꯒꯠꯇꯨꯅ ꯊꯣꯡ ꯑꯗꯨꯐꯥꯎ ꯍꯥꯡꯗꯣꯛꯄ ꯉꯝꯂꯝꯗꯦ ꯃꯇꯥꯡ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗꯒꯤ ꯔꯣꯍꯟꯅ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ ꯅꯤꯂꯝ ꯅꯤꯂꯝ ꯇꯥꯕ꯭ꯔꯣ ꯊꯣꯡ ꯍꯥꯡꯉꯣ ꯔꯣꯍꯟꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯒ ꯑꯩ ꯐꯝꯂꯝꯕꯗꯒꯤ ꯈꯪꯍꯧ ꯍꯧꯒꯠꯇꯨꯅ ꯀꯟꯅ ꯆꯦꯜꯂꯝꯃꯤ ꯑꯃꯗꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯔꯣꯍꯟꯕꯨ ꯀꯟꯅ ꯀꯣꯟꯁꯤꯟꯗꯨꯅ ꯍꯤꯛꯅ ꯀꯞꯂꯝꯃꯤ ꯑꯩꯒꯤ ꯇꯧꯗꯨ ꯎꯕꯗ ꯔꯣꯍꯟ ꯄꯨꯡꯉꯛ-ꯉꯛꯂꯝꯃꯤ ꯑꯃꯗꯤ ꯈꯔꯁꯨ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯝꯃꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯁꯝꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯐꯝꯍꯜꯂꯝꯃꯤ ꯑꯃꯗꯤ ꯊꯋꯥꯏ ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯝꯃꯤ
ꯑꯩꯅ ꯔꯣꯍꯟꯗ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯐꯖꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯝꯂꯝꯃꯤ꯫ ꯑꯩꯅ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯑꯗꯨ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯗꯨꯛ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯑꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡꯗ ꯂꯝꯖꯥꯏꯗ ꯊꯥꯔꯝꯕ ꯁꯣꯐꯥ ꯑꯗꯨꯗ ꯐꯝꯗꯨꯅ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯂꯦꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯅꯣꯡꯉꯥꯟꯕꯒ ꯃꯍꯥꯛ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕꯒꯤ ꯐ꯭ꯂꯦꯠ ꯑꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯐ꯭ꯂꯦꯠ ꯑꯗꯨꯗꯁꯨ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯃꯣꯏꯗ ꯑꯩꯒꯤ ꯐ꯭ꯂꯦꯠ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯪꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯍꯪꯖꯒꯦꯕ, ꯂꯥꯟꯅꯗꯤ ꯈꯟꯕꯤꯒꯅꯣ꯫ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯦꯠ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯀꯅꯥ ꯀꯅꯥ ꯂꯩꯔꯝꯒꯦ ꯈꯪꯂꯕꯗꯤ ꯑꯃꯨꯛꯇ ꯍꯥꯏꯕꯤꯒꯦꯔꯥ? ꯑꯩꯒꯤ ꯋꯥꯍꯪ ꯑꯗꯨ ꯇꯥꯕꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯑꯃꯅ ꯑꯃꯕꯨ ꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯅ ꯇꯞꯄ ꯈꯣꯟꯖꯦꯜꯗ, ꯅꯈꯣꯏꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯌꯨꯝ ꯑꯁꯤꯗ ꯃꯇꯩ ꯃꯅꯥꯎ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯒꯠꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯗ ꯌꯥꯝꯅ ꯊꯤꯅ ꯆꯩꯕꯤꯔꯝꯃꯤ ꯑꯃꯗꯤ ꯃꯔꯛ ꯃꯔꯛꯇ ꯌꯥꯝꯅ ꯊꯤꯅꯁꯨ ꯐꯨꯕꯤꯔꯝꯃꯤ꯫ ꯌꯨꯝ ꯊꯪꯅꯔꯤꯕꯁꯤꯡꯒꯁꯨ ꯋꯥꯁꯨ ꯐꯖꯅ ꯉꯥꯡꯅꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯉꯥꯡꯁꯨ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩ ꯑꯗꯨ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯆꯣꯡꯊꯗꯨꯅ ꯃꯁꯥ ꯃꯊꯟꯇ ꯁꯤꯗꯣꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯌꯨꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯂꯒ ꯑꯇꯣꯞꯄ ꯃꯐꯝꯗ ꯂꯩꯕ ꯆꯠꯈꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯁꯟꯙ꯭ꯌꯥꯗꯨ ꯃꯥꯏꯕ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯃꯗꯤ ꯂꯥꯏꯒꯤ ꯊꯕꯛ ꯊꯧꯔꯝ ꯑꯗꯨꯒꯤ ꯁꯤꯟ ꯂꯥꯡꯕꯁꯨ ꯂꯣꯏꯔꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯥꯏꯕ ꯑꯗꯨꯗ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯗꯨ ꯂꯥꯟꯕ ꯉꯝꯗꯗꯨꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯕ ꯊꯋꯥꯏ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯊꯋꯥꯏ ꯑꯗꯨ ꯐꯠꯇꯕ ꯊꯋꯥꯏ ꯅꯠꯇꯦ ꯍꯥꯏꯕꯗꯨ ꯈꯪꯂꯝꯃꯤ꯫ ꯊꯋꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯃꯍꯥꯛꯅ ꯍꯤꯡꯂꯤꯉꯩꯗ ꯃꯉꯣꯟꯗ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯑꯔꯥꯟꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨꯅ ꯄꯦꯟꯗꯕꯗꯒꯤ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯕꯅꯤ ꯍꯥꯏꯕꯗꯨꯁꯨ ꯑꯩꯈꯣꯏꯗ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯍꯥꯏꯕꯗꯨꯁꯨ ꯃꯥꯏꯕ ꯑꯗꯨꯅ ꯈꯪꯂꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯄꯨꯟꯅ ꯐꯝꯍꯜꯂꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯊꯋꯥꯏ ꯑꯗꯨꯅ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯗꯨ ꯃꯄꯨꯡ ꯐꯥꯍꯟꯗꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯒꯅꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯧꯒꯠꯄ ꯁꯨꯡꯌꯥ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯑꯩꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏ ꯑꯅꯤ ꯈꯨꯠ ꯑꯗꯨ ꯀꯟꯅ ꯄꯥꯏꯁꯤꯟꯃꯤꯟꯅꯗꯨꯅ ꯐꯝꯂꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏꯒꯤ ꯊꯕꯛ ꯑꯗꯨ ꯍꯦꯛ ꯍꯧꯔꯛꯄꯒ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯩꯅ ꯑꯩꯒꯤ ꯁꯝ ꯑꯗꯨ ꯄꯨꯜꯂꯝꯕꯗꯒꯤ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯑꯩꯅ ꯔꯣꯍꯟꯅ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕ ꯑꯩꯒꯤ ꯈꯨꯠ ꯑꯗꯨ ꯀꯟꯊꯣꯛꯂꯝꯃꯤ ꯑꯃꯗꯤ ꯔꯣꯍꯟꯗ ꯌꯥꯝꯅ ꯁꯥꯎꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯣꯍꯟꯅ ꯑꯩꯒꯤ ꯇꯧ ꯑꯗꯨ ꯎꯕꯗ ꯑꯩꯅ ꯇꯧꯔꯤꯕ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯄꯨꯡꯉꯛ ꯉꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯏꯕ ꯑꯗꯨꯅ ꯔꯣꯍꯟꯗ ꯃꯃꯤꯠꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯃꯍꯥꯛꯄꯨ ꯇꯨꯃꯤꯟꯅ ꯐꯝꯅꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯄꯨꯡꯑꯣꯟ ꯑꯣꯜꯂꯝꯃꯤ꯫ ꯑꯩꯒꯤ ꯀꯨꯆꯨ ꯑꯗꯨ ꯇꯥꯏꯐꯦꯠ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯩꯒꯤ ꯃꯤꯠ ꯑꯅꯤꯃꯛ ꯉꯁꯪ ꯉꯥꯡꯂꯛꯂꯝꯃꯤ꯫ ꯑꯩꯒꯤ ꯆꯤꯟꯗꯒꯤꯁꯨ ꯉꯪꯕꯒꯤ ꯃꯈꯣꯜ ꯑꯃ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯅꯤꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯩꯒꯤ ꯐꯤꯚꯝ ꯑꯗꯨ ꯎꯕꯗ ꯃꯥꯏꯕ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯂꯥꯏꯁꯣꯟ ꯈꯔ ꯁꯣꯜꯂꯒ ꯏꯁꯤꯡ ꯈꯔ ꯆꯥꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯏꯁꯤꯡ ꯑꯗꯨ ꯆꯥꯏꯁꯤꯜꯂꯛꯄꯒ ꯑꯩ ꯌꯥꯝꯅ ꯀꯟꯅ ಲಾꯎꯔꯛꯂꯝꯃꯤ꯫ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯗꯨꯗ ꯇꯤꯡꯈꯪꯅ ꯌꯨꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯑꯩꯅ ꯂꯥꯎꯗꯨꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯃꯥꯏꯕ ꯑꯗꯨꯅ, ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯑꯉꯥꯡ ꯑꯅꯤ ꯑꯁꯤꯗ ꯑꯀꯤ ꯑꯈꯪ ꯇꯧꯍꯜꯂꯤꯕꯗꯣ? ꯑꯉꯥꯡ ꯑꯅꯤ ꯑꯁꯤꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯔꯒꯦ? ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯒꯤ ꯋꯥꯍꯪ ꯑꯗꯨ ꯇꯥꯕꯗ ꯑꯩꯅ, ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤ ꯂꯥꯟꯕ ꯉꯝꯗꯗꯨꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯦ꯫ ꯑꯩꯁꯨ ꯏꯪꯅ ꯆꯤꯛꯅ ꯍꯤꯡꯅꯤꯡꯉꯤ꯫ ꯑꯩꯁꯨ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤ ꯂꯩꯔꯩꯕꯥꯛꯇ ꯏꯪꯅ ꯆꯤꯛꯅ ꯇꯤꯟꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯍꯩ ꯑꯗꯨ ꯑꯩꯅ ꯍꯥꯏꯕꯕꯨꯗꯤ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯩꯒꯤ ꯅꯠꯂꯝꯗꯦ꯫ ꯑꯩꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨ ꯆꯪꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨꯅ, ꯑꯩꯒꯤ ꯀꯔꯤ ꯂꯥꯜꯅꯣ? ꯑꯩꯅ ꯀꯅꯥꯃꯠꯇꯗ ꯂꯥꯟꯖꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯑꯩꯁꯨ ꯀꯅꯥꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ, ꯑꯩꯈꯣꯏꯁꯨ ꯈꯪꯉꯤ ꯅꯪꯒꯤ ꯅꯨꯄꯥꯗꯨꯅ ꯅꯪꯕꯨ ꯑꯣꯠꯄ ꯅꯩꯕꯤꯕ ꯌꯥꯝꯅ ꯇꯧꯏ ꯍꯥꯏꯕꯗꯣ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯅꯪꯒꯤ ꯅꯨꯄꯥ ꯑꯗꯨ ꯈꯪꯕꯐꯥꯎ ꯈꯪꯗꯦ꯫ ꯑꯗꯨꯒ ꯃꯤ ꯄꯨꯝꯅꯃꯛꯁꯨ ꯂꯣꯏꯅ ꯃꯥꯟꯅꯗꯕꯅꯤ꯫ ꯅꯪꯒꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯊꯤꯗꯨꯅ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯑꯗꯨꯒꯤ ꯃꯔꯥꯜꯒꯤ ꯆꯩꯔꯥꯛ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯊꯥꯖꯍꯟꯅꯕ ꯃꯈꯨꯠꯇ ꯃꯩ ꯄꯥꯏꯗꯨꯅ ꯋꯥꯁꯛꯂꯝꯃꯤ꯫ ꯇꯧꯕꯩꯕꯨꯗꯤ ꯊꯋꯥꯏ ꯑꯗꯨ ꯐꯠꯇꯕ ꯊꯋꯥꯏꯃꯛꯇꯤ ꯑꯣꯏꯔꯝꯗꯦ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯌꯥꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯏꯕ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯏꯁꯣꯔꯒꯤ ꯈꯨꯌꯥꯗ ꯂꯩꯔꯨꯅꯕ ꯍꯥꯏꯗꯨꯅ ꯂꯥꯏꯁꯣꯟ ꯈꯔ ꯁꯣꯟꯗꯨꯅ ꯊꯕꯛ ꯊꯧꯔꯝ ꯈꯔ ꯄꯥꯡꯊꯣꯛꯂꯝꯃꯤ꯫
Tabak thauramsing adu loibaga aikoigi yum adugi thongnaudagi angauba mami ama thokiba urami. Numit adudagi yum aduda karimata taukhidre. Wari asibu karigumba mayamna pamiba taragadi channel asibu subscribe tawbiramo. Amadi video asibu like and share amamam tawbiramo. Mathangi video da anopa episode anoba wari amaga loinana amuk unarasi habisiga loinana yangko pamloyangan bana mayam pumnamakdagi kainabagi yathang nizari.